IDP sing the piriba ration sing asigi mahutta sale oina pihanaba miyoi khara na hotnariba asi yaba ngamloi hairaduna napat amadi tangjeng ahalupta leiba IDP sing na khongjang changsinkhre lamdam asigi puwari ga tatna thanaba yadraba Shillong da leiba Redlands Raspberry thugai khibagi thawongbu Manipur University Students Union musu yauna maikai kayadagi akanba mawongda condemn tawrakli amadi imphal East ki Andhra Police Station na konba Yairipok Laimanai da leiba Maira Paibi Singhi Luchingbi amagi yumda sakhangdaba singna hand grenade ama thamlamle Kurumzari, ISCOM MANIPURI pau meeting tabiriba khwai pumnamapu taramna okzari hauzik pau sandokna pizari. IDP Singhi Maraktagi DC Bishnupurda Cheng Hawai yauna nongmagi tangai fadana changba polam sing asi paisa oina inmate singda DBT gi kuthangda pigadabani hairiba adu sungya yaningdi haina napat amadi tangjeng ahalupki internally displaced person singna hairi wafam asi ngasi kumbi assembly constituency gi napat amadi tangjeng ahaluptagi lanjenaduna wangu gi tongan ba relief camp sing leisemba sanglen wangu sabal wangu higher secondary school wangu Salunkhong Upper Primary School amadi Wangu Ahalup Maya Community Hall Relief Camp Marida Lairiba Inmate Singna Wangu Higher Secondary School Relief Camp ta IDP Singna Khongjang Changsin Kiba the High Kibani Khongjang Adu da Saruk Yakiba Inmates CH Kanta na High IDP Sing da Cheng Yauna Atay Nong Magi Tangai Fadana Changba Potlam Sing Lengakna DC gi kuthangda inmate singidamak relief committee da hanadagi hauna piriba potlam khudingmak sing adumak makhata na pibiyu masida kanagomba miyoi kharana cheng chak piriba asigi mahut paisa oina kaphangani haina tawriba adu mangjauna na tanaram ba leitabana yaba ngamzaroi napat tangjeng ahalupki IDP singi apambadi hanadagi hauna chatnarakliba volunteer singna inmate singda pibiriba adumak makhata na cheng chak Atay makal suna pibiyu sale oina kapa asi pamde maramdi paisa oina kapa haibasi government employee faubada thagi tolop chang naina fangdaduna lairibani hairaduna relief camp ta lairiba khoidadi tha amatang piraktabada aikoi kari chagani kanada nirugani haiki Amaromda tangjeng ahaluptagi IDP khaidem sana jawbina fongdokhibada Cheng Hawai atay potlam singi mahutta sale oina account da kaphangani haibasi sungya yaba ngamzaroi hanagi DC na committee gi volunteer singda piba adu makhatana adum pibiu karigumba inmate singi award apa na chingba lerakpada local MLA DC amadi relief committee gi volunteer singna aikhoigi damak yengsin biduna aikhoigi awaba kayada kokhan biki sana zawbina makha takhibada laingakna IDP singbu chahi sigi December thada masa gi yumda changhangani haikhiba adu soidana changhanbiyu karigomba December da yumda changhandrabadi napat amadi tangjeng ahalupki IDP singi oinadi apunba firep amaga loinana thabak paikhatnaba sem saduna leire masida thoglakpa afafatagi tekcha khudingmak governor DC amadi atai mari leinaba khudingmakna pugadabani hairaduna haujik ningol chakobagi matam amuk yaurakle inmates aikhoigi su ima ipa ibung ipa mayam amasu leiribani ibungna kadaida ipwana kadaida leiribano haiba khangdre asuki matik ware haujik leiriba asisu apikpa ka manung asida yamna wana leiribani masigi fibam asida aikhoi kayam kuina yenglaga thambiki dauribano athuba matamda yumda changlage haiki Kanaguma mioi kharana akogi DC da si pisin binamba akogi hanagi akogi chengchak yelibsigi mahota paisa oina kapan gani hana pisin binamba adu akogi lilikem chingsida akoina hamoina hana inform tabiram dabana manam oiraga masi akoina yabang amjroi akoina pamadi akogi lilikem mari si napatang jeng lilikem mari asina pamjabadi akoi hanagi adamaina bagan diasingna akoida pibi diba adamaina chengchak
मखन सुना दुम पिहन बियो गवर्नमेंट साइड के अखोने पैसा ओना कापसे अखोने पामजदे मरम दि पैसा ओना काप हाबसे हुजिक त कर्मचारी सिंह फौदा थागे तोलोब से चांग नायना फंगदना लेरिबनिना कोई लेरि केम दे लेरि मी सिंह खिजो था मदंग गेप लेरिबदा करिनो अखोना अरुदे चारोजे कनादा निरुदैनो सही अनि हेलकपा असिदा अखोना सुवाना लेरिंगसिदा मका पैसा ओना कापिगिनी हना कापिरगा था अमा कापमने था अमा लेखरगदी अदुगी अवाबद अखोना कनादा तकानरुनी कोई चेंग हवाई की महुत्ता इसा इसा के अकाउंट दा पैसा कापसिन बहाइबदो अकोई सुया याबा ngamjaroi हानगे दुमना भलंटिया सिंगना अदैदी ऋषि की साइड तगी गवर्नर की साइड तगी चेंग हवाई पीरगा चाबदो अदमाया दुम पीबियु अदुगा डिसेंबर थादा अकोई युम चंगबगी गवर्नर अयाबा पीबदो अदुमगा सोदना की चंगबगी दो अयाबदा पीबियु कईगुंबा डिसेंबर थादा पीबिदरा चंगबा याबे याबसे पीबिद्रगदी अकोई नपत तंगेंगे ओइबा अकोई इमाइसा मयामजे हौरगा कोई पुलप ओइना कोई चंगगे हाइबगी अयाबसे पुलप कोई खनजरे अदुगा सिदा फफता फोलकपा दायित्व पुनमक डीसी अदगी गवर्नर लेरिबा सरकार की मैगेन रिक लौगदबने हाबसे अकोई हाइजनिंगी अदुगा करिगुंबा लिलिप कमिटी मना सिदा लागा खोदा अयाबा लौबसु लैते अदै सिमाइन तौसे हाबसु खनागिबा लैते अदुना कोई अकाउंट पैसा हापा हाबसे सुंगम ngamjoroi हौजे निंगोन तकौबगी मतम लाए लेरिबा कासेजु नुपा नुपी साइ तंगान माइ माइ फैमिली पीबसु नते अदुगी मति इचा इसु अपिक पसिंजेगा याम वाना नमसिलेगा कोई का मनुंग सिदा लैरे अदुगा सुंबसे कयाम कोइने येंगा कोइ सु थंबीगी दोरिबा अथुबा मतमदा अकोइ सरकार की साइड दगी नपा तंगेंग ओइबा इमाइ बे मयामजे इम चंगगे हाबसे मीडिया की थोंगदा कोइ सिका हाइजनिंगी लमदम असिगी पुवारीगा तना थानबा याद्रबा शिलोंगदा लैबा रेड लेंस राजबारी थुगाइखिबगी थवोंग असिबु मणिपुर यूनिवर्सिटी स्टूडेंट्स यूनियन मुसुगी माइकैदगी सु अकनबा मवोंगदा कंडेम तौरखली ngasi manipur university da laiba union asigi office ta phamkiba pawgi mifam amada union asigi president nongpongan ba yambemna phongdokhibada hairiba rasbari asi maning tamba manipur gi puwari ga tatna thana ba yadraba mafam ama oibada natana kumjali singamaga chamapan ga kuntra aduwaidagi maharaja churachand na ihan hana lausinduna ningthaugi lam ama oiduna lakhibani amadi maning tamba manipur gi iroi loiba ningthau oikhiba maharaja budachandra bu numit mangani house arrest tawduna kumjali singamaga chamapan ga nifu mapan gi september ta kunmathoida government house oiriba shillong da manipur bu indian union da nampu da tinnaba khuyek pihan khiba mafam ama oiribani loinana shillong da leiba rasbari asibu thugai khibagi thaudok asigi matangda planning and development authority pda na irresponsible amadi in sensitive oiba mawongda paukhum pirakhiba asi angakpa phawi hairiba mafam asibu nanghoroi haibagi matagum chingnaba mawongda pr lenga thugai khiba haibasi chingnadaba ngamde lamdam asibu indian union da tinsinaba nampuda khuyek pinakhiba manipur maza agreement ki living history asibu muthatnaba khonarakpa ni haina su loba yai amadi puwari ga tatna thanaba yadraba rasbari asibu thugaibada chenaba miyoi sing adubu manipur gi miyamna kaidongnungda ngakpi fam thokti haibasini masigi thokhiba thodok asi mahairoi khunai amadi musuna hakchina Logdabangam loy, loinana aikhoigi puwari ga sagonari ba mafam asi ancient monuments and archaeological sites and remains ek 1958 ki makhada semgat pigadabani amadi INA bu ikai khumnabaga loinana ngakpi senbiriba asigumba aikhoigi manipur miyam gi collective memory amadi heritage site oiriba manipur house asibu su chapchana protection pigadabani loinana manipur gi puwari ga sagonariba red lens rasbari asibu thugaibagi thodokta chenariba miyoi kanglup singbu athuba matamda mari lainaba authorities singna logi oina matik chaba chairak pibiu amadi lamdam asigi puwari bu chaukhatnaba amadi kannaba khotnabada musuna kaidongnungda compromise tawroi amadi tumina lairoi haina phongdokhi Amaromda Silongda Labour Red Lens Rasbari Thugaikiba Asigi Mayokta ngasi musuna sinduna Manipur University ki campus ta mahairoi kayana ngasi wakat khongjang chathakre khongjang aduda mahairoi singna no replica save the original Rasbari amadi 1949 merger agreement don't erase it haibana chingba placard singsu sizinaki hairi Todo asigi matangda planning and
Development Authority PTA irresponsible and insensitive oiba pakum angabu phawi nangaroi matagum chingnaba mawda October tha asida PR government na building asibu thugai bi khiba haibasi lengak asida chingnaba phawi namduna sign tawkiba Manipur merger agreement gi living history muthanaba honabani masigumba mathong hugtaba thodok asida chenabasing Manipur miyamna kaidawrungda kauthokloi amadi ngakpi pham thokte Manipur gi ahingba puwari bu muthanaba atamnana tawpa thawongni mayuri khunai amasung musuna hapsina lawi puwari ngak senbiduna koi punumagi thawdang khawkham thoi Manipur gi puwari sago puwari ga sago nari mafam asi ancient monuments and archaeological sites and remains act 1958 ki makhada semgat pigadabani INA bu ikai kumnabaga loinana ngakpi senbiriba asigumna aikoi gi Manipur gi miyam gi collective memory amadi heritage site oriba Manipur house pusu chap manana preserve tawgadabani amadi protection pigadabani lamdam asigi puwariga sagonariba Shillongda leiba Manipurgi Rasbaribu singkup sana thugai bagi thawong asi akanba mawongda condemn tawbaga loinana miyoi kharana lamdam asigi puwaribu muthatnaba tawge yauna tawkhiba haiba adu thidokpa mathau tai haina hanage Minister Dr. K.S. Ratan Kumar na fongdokre wafam asi ngarang mayang imphal konchak haigumda mayang imphal block congress committee youth congress committee mahila congress committee amadi election campaign and development committee ga kutsamnaduna pangthokiba vote chor gari chot ki thauram amada mahakna fongdokhibani hairiba thauram aduda Khangabok assembly constituency gi MLA O Surjakanta Kundrakpam assembly constituency gi MLA TH Lokeswar amadi hanagi MLA E Dwizamani yauna Congress Party ki luchingba kayasu sarukiyaki thauram aduda Dr. KH Ratan Kumar na makha taraduna lamdam asigi puwari ga tana thanaba yadraba Shillongda leiba Rasbari asi Manipurna India gi phibanungda tinkhiba adugi thadoknaba yararoidaba mafam amani maram asina handaki thodok asi lamdam asigi miyamna tumina leisinbagi mahutta thodok asigi matangda awangba thaki inquiry ama chathaduna chenaba singi mathakta akanba action lokhat kadabani haiki amadi akoi main imphal gi akoi block congress committee gi makai de gi hariba imphal west to district congress committee gi makai de gi masi akoi haingai letana masi yaningdaba asumba yamna maru oiraba Manipur gi itihas ka Manipur gi akoi gi identity ga Manipur gi culture ga sagonaraba aduki maru oiraba asumba akoi monument ama thuai gi base masi thamoi pende haiba ngasigi tanja asida lawzer gaina phongdok janingmani Imphal East District ki Andhra Police Station ki manung chanba Yaripok Laimanai da leiba Mairapai bi singi luchingbi asem ibeton bi mapuroiba asem Indramani gi yumda sakhang daba singna hand grenade ama thamlamle imung manung dagi fangba paugi matung innadi hand grenade adu ngasi ayuk pung 8 lom taba matamda imung manungi mioi singna nganu machinjak thaba changlubada manakta khamduna thamba car gi makhada leiramba thengna khibani CCTV footage ta yengba matamda bom adu ngarang numidang wairam pung 5 rom tabada nupa amana changlaklaga thamlambani haiba khangba ngamkhi khudakta police ta pau pibaga loinana ayuk pung 9 lom taba matamda Andhra Police Station ki team ama laktuna hand grenade adu asoi angam yaudana lokhatkhi hauzik faubagi oinadi bom adu kanana kari gi thamlamlibano haiba chapchaba khangba ngamdri yumlakta bom thamlambagi thawong adu maikai adom gi miyamna pendaba fongdonarakli Council of Higher Secondary Education Manipur Kosem na loba exam gi form fill up ki fee Kosem na piba rate gi hena lobby dana ba Federal Students Organization Kangleipak Fisok na Mahiroi Sang Singi Mafam Cherol amada khangalakli Cherol asina makha taraduna haukhiba ing kumjalising aniga kunhumdoi gi megi ahumdagi chatharakliba lan asina maram oiraga khamthengna wanaraba matam asida mahailoisang singna kanglon gi wangmada thabak tawbiganu mamangda su fi hena lobagi thawong singda mahailoisang sing na mahairoi masa masada handokhanba laikre sel hena loba asina maram oiraga hanadagi awamaisa langliba singda hena awaba piri amadi examination ki notification thokpa matamda kosemna piriba examination fee structure adu mahiloisang singi notice board singda mayek sengna thetpiu mahiloisang singda free structure gi matangda school da inspection lakpa matamda fee hena lauramba thengnarabadi maduda tholakpa afafatagi tekchak punamak
hairiba mahailoisangsingna puzagadabani hairi. Oinam ACG MLA Irengbam Nalini mityeng makada Leimaram Waroi Chinggi yamna maru oiba Laifamland ama oiriba Ibudau Loya Lakpa Sanglen Nauna Saduna MLA Irengbam Nalini Haunabi matung ina Sangaduna Miyamda Kusinakre. Thauram aduga mari leinana MLA I Nalini na Fongdokkibada Lamdam Sigi Ahalaman Ipa Ipal Ima Ibel Icha Singna Pukchel Sena Kachariba Nauna Sariba Sanglen Asida Ibudau Ibendau Anina Lengsin Biraga Kungangsida Leiriba Mipum Kuding Makpu Nungai Yaifaba Mara Tapa Amaga Nungsi Chanana Leiba Pinabiba Orisanu Haiki. Thauramduda Ibudau Loya Lakpa Committee ke General Secretary L Chinglen Sanan Kulakpa L Tomchow Amadi Kulgi Miyoi Kayana Sarukiaki. Aikoigi Imalon Asibu Kanjana Ba Haiduna the Manipur Official Language Act 1979 Semduna Act Asida Yauriba Language Policy Sing Asibu Maming Kaktagi Oina Thamba Haibasi Mahairoi Singh Amadi Manipur Miyamgi Oina Kwaidagi Laibak Tibani Haina Manipur Students Federation MSF ki President Hizam Rosan na Fongdokre. Wafam Asi Manipur Students Federation MSF ki Kuntarek Suba Mapok Kumon Thauram ngasi Kwakatil Thaunauzam Lekaida Laiba Lup Asigi Head Office da Pangtokhiba Thauram aduga mari leinana Fongdokhibani. Mahakna makata na Fongdokhibada lamdam asida National Education Policy NEP 2020 asi chatna rabasu hanadagi hauna Manipurgi Education Department na semduna thamkraba education policy kaya ama ngasi fauba na thaiduna thambire haiba yai amadi Manipurda semkiba language policy asida Imalon asi mahairoi singda tambiduna Imalon asibu hena chaukhatnaba amadi khangjanaba provision kaya ama Yaurabasu Manipur Lengakna ngasi fauba mapung fana chana handabana maram oiraga miyam amadi mahairoi singda Imalon asi bunamthaduna thamnaba honarabra haiba asi jingnadaba ngamde hairiba Manipur Official Language Act 1979 asi semkraba matung 1980 da amend tawduna Imalon asibu graduate level phauba tamnaba khanghan khrabasu ngasi fauba graduate level phauba tambidana Thamlakpa asi Kwaidagi Laibak Thiba ama oiribani Imalon asibu nathaiduna thamba asina aikhoigi khunai asi mutkiba yabagi fibam ama lakani maram aduna tongan ba miramgi loan kaya season aduna lairiba asidagi khara nathaiduna aikhoigi loan Imalon asibu kanana ba hotnabada aikhoi khudimakna apunbagi firep ama lawminaba mathau tai haina fongdokhi loinana thauram aduda porei leimarol meira paibi apunba Manipurgi President Sorasam Memcha Leima Amukogi President Sorokhaibam Sanjoy All Manipur Women's Voluntary Association Manipurgi President Yumkhaibam Kunjarani MSF ki advisor Ngariambam Milan Singh MSF ki advisor Oinam Ashni Kumar Pangal Students Organization ki advisor KH Sirazuddin Amadi MSF ki President Hizam Rosan Maru Oiba Mithunlen Sin Oina Sarukiaki. The Manipur Official Language Act 1979 asi maming khakit hambagum aikoi na ngasi miyam na khangnari ngasida provision sing asi fazana implement tawrakanda aikoi Manipur gi mahi masing tambada aikoi da mahiroi sing na kanagadaba aikoi gi Imalon asibu ngakok chana aikoi Imalon asibu tammakanda Imalon asibu kanjanaba gi damakta kayama provision da yauraga su ngasi sanadaba duni masi yam amadi mahiroi kuna aikuna nang mu kai hamjari masida aikoi hajani ma wafamde Kasi ako na yengba yai. Ako ki educational language policy na 1979 ki ako ki Manipur Official Language Policy ako Act 1979 asi 1980 da mo amend to guna mahi masing tambagi kanglon da ako ki Manipuri medium da tamnaba ako ki graduate level mo tamgadong ni haiba एक असी ने याउजरी मदोबो ngasi bokta ek asi namsalaga amadi ग्रेजुएट की लेवल ने तंगदो हाइबगी वफम asi ना थाइरगा दा मणिपुर लेंगांग ngasi bokta usनदना नैबसे कोइ क्वाइदगी लाइबक थिमिनाबनि asi नाइसिगी मांग मचा amani
India amadi balemdagi polio laina maru fangna muthatnabagi pandamda chahi khudingi leptana chatharakpa pulse polio immunization gi saruk ama oina ningthaukhong PHC gi manung channel leiriba ningthaukhong municipal council ward number 4 da su ningthaukhong block ki oina ANM asa angalwadi worker singna yumthong khuding changduna chahi manga faubagi manungda leiba angang singda polio dop pithakre. Amarom the MSF ki kuntaret suba mapo kumon thoramga mari leinana Department of Transfusion Medicine RIMS MSF amadi State Blood Cells NHF and SBTC Manipur ka kusamnaduna mega blood donation camp ama ngasi kwakatel thaunauzam lekai da leiba community hall da pangthoki hairiba camp asida donor chama romna saruk yaraduna EP ki RKCS Birth Centenary Celebration Committee na sinduna chahi ama chupna chatharakhiba RKCS ki chama suba mapo kumon thoram ngasi nityapat chuthekta laiba State Central Library Hall da loisinkre loisinbagi thoram aduda Manipur lenga ki Art and Culture Department gi hanagi Commissioner M Joy na athoiba mithung RKCS Birth Centenary Celebration Committee ki President Chairperson Dr. Kaisam Sobitana thoram mapu amadi Art Society Manipur gi hanagi President Aribam Joy Chandrana akhanaba mithung len sing oina saruk yakhi thoram adugi saruk ama oina khonjel amasung khongthang haiba saireng lairik amasu phongkhibaga loinana laikhidraba RKCS ki saktam da miyamna haikat leikat tamduna ikai khumnabasu utki ngasigi thoram aduda mari leinana RKCS Birth Centenary Committee ki Chairperson Dr. Kaisam Sobitana haikibada laikhidraba RKCS na hinglingai matamda leibaki damakta mangzin thana chongthokhiba misak amani Manipur culture amadi history asibu haubadagi loiba fauba mayek sengna mahakna yekpiduna thamlamba layek kaya asina lamdam asigi mangba yadraba lan haibadu oihoribani amadi hauzik leiriba nupi langi mitam asibu sakhibada laikhidraba RKCS ki thaudang yamna chawi laikhidraba RKCS na leibaki damakta mangzin thana Chatharamba Thabak Thoram Singh Asibu Ningsingba Oina Committee Asina Chahi Ama Chupna Mahaki Mapok Kumon Thoram Asi Pangthokpani Haina Fongdokhi. Aduga masida tonganba RKCS ki mahaki design sisu akoina yejaba matamda yamna minute oba ategi artist sina sopangam daba yamna minute oba pot ama yekwa matamda yamna completeness oba adugumba set tagi borabasu ki design da borabasu adagi akoi lami ki dress borabasu ni thawi dress borabasu costume abisi yamma kamna then yami ado chap chana lari reference kaya ama ne narakanda masidagi akoi mo tumgi miron sinisina akoi kari haitare distance scholar mayamna mogi lallo hewgada ba thabiram base akoi machigi damata suhana na koina aiwo khaba abun bahana na thagasari Aikoi mioiba amana mioiba amada ipiba matamda mioi adugi punsi kanba ngamlibani masidagi hena chauba dharma amal leite lairezarasu ipiba ngamba misak amamam oiba ngambagi thauna leisi haina nambolgi SDO BDO su oiriba IRCS Bisnupur District Branch ki Publicity and Public Relation Committee ki Chairman Shyam Kumar Tongbramna Fongdorakli. Wafam asi Bisnupur ki DC su oibiribi IRCS Bisnupur District Branch ki President Puza Elangbam amadi Chairman Dr. Wahengbam Gulapi ki Thausil Thaurangi Makhada National Voluntary Blood Day 2025 ka mari leinana Bisnupur Municipal Council Conference Hall da pangthokpa awareness campaign on voluntary blood donation ki thauramda haikibani. Shyam Kumar Tongbram na makha takhibada Indian Red Cross Society Bisnupur District Branch ki amadi atai organization singe members sing asida masayamna khingba naha kaya yauri aikoi pumnamak e pining bagi wakhalon laiminasi haiki awareness program aduda IRCS Bisnupur District Branch ki Chairman Dr. Wahengbam Gulapi KIYDO Kumbigi President Khagembam Netaji amadi social worker Mongzam Newton su sarukiaki State Blood Transfusion Council Manipur amadi Manipur State AIDS Control Society ki matenga loinana Indian Red Cross Society Bisnupur District Branch Kumbi Ideal Youth Development Organization Chayatapt Foundation United Club Lamangdong Department of Transfusions Medicine
Rims na kutsamnana sinduna pangthokhiba thauram aduda masagi EP khraba voluntary blood donors sing amadi miyoiba khudingmakta yaifanaba thabak singda kathoklaba Indian Red Cross ki volunteer yankai mathoida certificate of appreciation piduna amadi nat ki lengyan yanduna ikai khumnabasu utkhi. Go Green Go Clean campaign ki makhada Eco Network Manipur gi leptana chatharakpa plastic pollution hantahanduna luba nanba lamdam ama ohenaba pandamda changsilakpa khongthang asigi makha tarakpada Hairok Part 1 da leiba plastic collection center da amuk hana recycle taunaba sizinaba loiraba bottle amadi atei plastic ki potlam sing Asok Traders na sale piraga leibikre. Hairok Khaktan natana Manipur gi tongan ba mafam singdasu plastic lokhatpagi khongthang asi paikhalakpa asina lamdam asida chaithoktuna leiramba plastic khara makai di mai thadok lamba amadi mafam marang khangdana hundok lamba sing adu sel oina onthokpa ngamle hairi. Kaikol Semgat Sagat Nupi Lupt Youth Development Club, Imphal East District, Amadi Ward Member Singna, AGC, Manipur State, Kusam Naduna, how to use and how to take care of LPG gas haiba Hiram da Miyamgi Oiba Mass Awareness Cum Training Program Ama, Kaikol Community Hall da Pangthokre. Awareness Program Aduda Mathau Karamna Gas Sizinagani, Amadi Gas Tagi, Tolakadaba Kudong Tiba Kayadagi, Ngaktok Kani haiba asigi matangda All Gas Care Manipur State ki Manager SH Joy Prakasna miyamda takpi tambiduna khanganki. Ngasigi thauram aduda mari leinana All Gas Care Manipur State ki Manager SH Joy Prakasna phongdokhibada lamdam asigi iche ichal ima iben singna LPG gas haibasi sizinadaba yadaba potsak ama oiribani adubu aikhoina sizinariba gas asina miyoi amana Wana sazarakpa yum kai yauna lanthum manghanba ngambada natana mamal yamlaba miyoibagi punsibusu manghanba ngami. Maram aduna khudong thiba thoklakpa yaba kaya asidagi kanba ngamnaba ngasi awareness program asi pangthokpani haiki. Thobal District ki Yaripok ta leipa Yaripok Government High School gi Mahairoi Singna Sinduna School asigi handak chahigi Teachers Day cum Annual Literacy and Cultural Meet ngasi school asigi campus ta pangthokre. Thauram aduda Wangkem Kendra gi MLA K Megachandra ZEO Zone 3 Thobal Yengkhom Achoba Deputy Inspector of School Zone 3 Thobal N Razend amasung Yaripok Government High School gi Headmaster Sorokhaibam Premzitna Thauram gi Athoiba mitung thauram mapu amasung akhanaba mitung oina saruk yaki. Ngasigi thauram gi saruk ama oina Mahairoi Singna Oza Singda Khudol Pot Lanba, Mahairoi Singi Sairing Thiba amasung cultural gi thauram kaya pangthokhi. Hauzi makhatana sanabagi pawmuk longminarsi. Manipur Masters Athletic Association MMAA na Sinduna Imphal gi Khuman Lampak Main Stadium da Nifu Mari Rak Suba State Level Manipur Masters Athletic Meet 2025 hogdokre. Ngasi ahoba numitta tongan ba event oina nupa amadi nupi gi 5000 meter walk rest, 800 meter rest, 400 meter rest, 100 meter rest, shot put, long jump amadi javelin throw gi competition pangthokhi. Ngasi ahoba numit ki 500 meter walk race ki nupa amadi nupi gi athoi ahen tanakibada S Thoiba, Y Rosen, Said Rasimuddin, Muhammad Abbas Khan, L Haimo, Amadi Muhammad Azmir Sahana, Matang Sitna, Chahi Marfudra, Humpudra Manga, Humfu Manga, Humfu Amadi Nifu Manga, Mataki Kanglup the gold medal Loki, Loinana Nupi ki 5000 meter walk race Kidana T Ibemhal, Salam Aruna, Amadi Y Sobitana Matang Sitna gold medal Funky. Shot put event ki oina Nupa Gidana Muhammad
Amamuddin, H. Ibopisak, S. Noren, A. Surchandra, O. Nimai, Muhammad Firoz Khan, L. Amarjit, M. Prem, Muhammad Hafizuddin, K.H. Bisnu Pradeep, Amadi, KSH Premchana, Mathang Sitna, Chahi Marfu Manga, Marfudra, Humfudra Manga, Humfu Manga, Yankai Manga, Yankai, Nifu Manga, Nifu, Kuntra Manga, Amadi Chai Kuntra Mathaki, Kanglupta Gold Medal Singh, Fangbangam Shot put event ki Nupi Kanglup Kidana, TH Dasu, L. Moirangthem Laima, and Ibetoy, L. Bormani, T. Lena, R.K. Bila, O. Sanatombi, Y. Joysri, Amadi, P. Hentoina, Mathang Sitna, Chahi Marfudara, Humfutra Manga, Humfudra, Humfu Manga, Humfu, Yankai Manga, Yankai, Nifu Manga, Amadi, Chahi Nifu Gida, Gold Medal Singh Fangbangam ki. Numit nini chupna chathagadaba championship asida tongan ba chahi Kanglup ki nupa chamaga manga amadi nupi marfudara manga punna athletes chani rom saruk yaduna athoi ahen tanari. Ngasidagi hauna October gi tang 19 fauba chathagadaba Khelo India Football Tournament 2025 ngasi Imphal West ki manung chanba Malom Tulihal Makha Terakha ground da hogdokre. IGP MNN sector gi makada Humfumapan Suba CRPF Battalion Amadi YDC Malom Terakha na sinduna pangthokiba tournament hogdokpagi thoram aduda CRPF ki DIZ Imphal Range SS Huidrom Premzit Maitai Amadi 69 Suba CRPF Battalion ki Commandant A. Rosend Zimik Laikai ki club ki Mihut Singh Amadi Ahalaman Singh su sarukyaki. Tournament asida team 13 na sarukyari. Hojik aying asagi paw muk longminarsi. ICAR Lamfelpat ki Agrometeorological Field Unit AMFU dagi pirakpa aying asagi report amagi matung ina ngasi Manipur da khwaidagi sabagi chang asi Celsius degree kuntra dasmik taruk oiki khwaidagi ingbagi changna Celsius degree kunmathoi dasmik sino oiki nungsitta yauba ising manilgi changna ayukta chada marfudra manga amadi nungthildana chada humfumathoi oiki ngasi chukiba nongzugi changna millimeter sino dasmik sinoni. Hauzik maru iba pau amuka hana longminarsi. IDP Singh the piriba ration Singh asigi mahutta sel oina pinaba miyoi kharana hotnariba asi yabang amloi hairaduna napat amadi tangjeng ahalupta leiba IDP Singh na khongjang changsinkre. Lamdam asigi puwari ga tatna thanaba yadraba Silong da leiba Redlands Rasbari Thugai bagi Thawongbu Manipur University Students Union Musu Yauna Maikai Kayadagi Akanba Mawong da condemn Taurakli. Amadi Imphal East ki Andro Police Station na Konba Yairpok Lai Manaida Laiba Maira Paibi Singhi Luchingbi Amagi Yumdak Sakang Daba Singna hand grenade ama thamlamne. Pungza si faubuda pizzawa ISCOM ge Manipuri pau matang sira sinjari amuka hana khurumjari.